Sinjang na susigaya, yutang na susigaya. Asi sadangi gari. Passenger malut. Incident asi 42 Ternopal Karau Kuren Mude sa Thokibani Independent Candidate TK Muslim Phana kun sida lakpada ngasi incident si Thokibani maramdi akhoi MFO aina akhoi mayam sina mafam asida lakpada masi incident thengni makoina lakpada akhoi gi MSU gi gari si daire asi moi loi tuwai biram kre adu ngot natna makoina ngasi Maring Federal Organization gi leader akhoi mama ama oina akhunganda mohoina chaisu thaki wahai phatabasu masi haiki masi mama ama oina ko yamna nungai jade masi ba incident ase candidate masa makna mang thokan bibli habisi mama ama oina masi yamna nungai taba wafam si phondok sari no akoi MFO oina masi ko incident si thokre akoi yam si ko lakne lakre mafam si lakpada masi gi thodok si thokki bisi da ko yam nungai jade aduga thodok khendna akoi gi MFO koina akoi busu moina athiba wahaida haibiba to chai hunba habisi mama ama ko yam nunga jede masi si candidate masa mona bahap ta biri herga masi ma thodok si amkhana thok ngai makta press ki media da phondok chali student thokpada akoina lakpada moina changhande adu orso masi ma thodok si thok khrabnina akoi di MFO ina changba ba yar man mafam changba kan sida asa thok yam nungai ti aduna asi ma thodok asi candidate ama oina mahak yam matik jade maringbu nungsie habisi akoi sida lawba ngamde habisi ngasi presi mafam da phondok chali